ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯁꯤ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅꯅꯕ ꯑꯗꯨꯒ ꯌꯦꯜꯍꯧꯃꯤꯕꯨ ꯃꯨꯠꯊꯠꯅꯅꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟꯖꯪ ꯀꯌꯥ ꯆꯪꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯐꯨꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯂꯥꯛꯅꯔꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 31 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯆꯦꯠ ꯇꯥꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯣꯀꯣꯃꯤꯅ organize tꯧꯗꯅ ꯇꯤꯗꯤꯝ ꯔꯣꯗꯇ ꯂꯩꯕ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯁꯤꯜ ꯂꯥꯡꯖꯔꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯊꯕꯛ ꯇꯧꯖꯔꯤꯕꯁꯤꯡ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤ ꯗꯃꯛꯇ ꯂꯦꯞꯇꯨꯅ ꯂꯩꯖꯔꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯣꯛꯆꯔꯤ